एक्सीडेंट सोक्लब मियोय लाइकनरंबा डॉक्टर इकाई खुमनगने एयरपोर्ट रोड के पुनिया होंडा ममांगद ngarang numidang pung nipan ga minute ni fuga mga rom taba thokiba accident da soklaba miyoy ama masana masabu doctor ni haizabe nupi ama na laika naram kheng accident thokpagi pau pirak paga loina na Medellin gi ambulance ani mafam adu da changsen kheng phibam luna soklaba miyoy adu first aid piram liba nupi doctor adu masak khangba ngamdana leirai soklaba miyoy rims hospital da pukhatlaba matung imung manung gi miyoy singna haijarak padagi siza hospital da लाइकन नखे सोक्लब मियोय अदुदे नंबोल मोइजिंगदगे लोंगजम सुशील कुमार सही कुंथ्रागनि थोय अपोकप लोंगजम कुमार ने महाकपु लाइकन नरम खिबे थौना फरबी डॉक्टर नुपी अदु हौजिक फावब मसक खंगदना लैरे मेडिलेन अदुगुंबा डॉक्टर अदु मसक खंगनबा होनबदा अवाबा अमा ओइरे महाकपु मेडिलेन गी माइकेदगे इकाई खुमनबा पामे मणिपुर गी मियामना थौना फरबी डॉक्टर नुपी अदुबु मसक खंगनबा होनबदा मतेंग पांगबियो मियामनसु मयाई काबा निसा सिजिनरगा गाड़ी थौबिगनो ट्रैफिक रूल ngakna chatpiyu haina Medellin ge managing director L Dayanandana phongdorokle November 16 tage December 3 phauba Leibak Sinba thungna Khongjang Changsingani haukiba October 2 dage mari phauba New Delhi ge Ajai Bavan da pangthokiba CPI ge National Council miyamda COVID-19 pandemic manung sida hingbada changba tangai fadarba polam singda natana polam kaya gi mamal khangin hengalakpa mahi masing matik chana hairaba naharol kaya थबक फंगदबगी अवाब मायोक नरिंगै चरक्ता थबक यामना पीरिबा पब्लिक सेक्टर अंडरटेकिंग कया प्राइवेटाइज तौरकबगे मथक्ता लैंगा की अरानब थौसिल खरगे असोइब सिंग चुमथोंगनब फोंगदोकलुबा इंटेलेक्चुअल कयाबो सेडिशन एक्ट मखादा फाजिनदुना थमनबा होनरकलिबसिगी मतंगदसु कुपना खनखे मसिदसु नतना नरेंद्र मोदी गे लैंगा मखादा अतोनब कांगलुप ट्राइबल अमसुंग दालित नुपी सिंगदा मियोट मिनै चथब थौगदोक वाथो कयागी मतंगदसु कुपना खनकी हाइना CPI मणिपुर स्टेट काउंसिल के सेक्रेटरी सोतिन कुमार थादोरक पचेरोल अमन फोंगदोरकले COVID-19 अहानब अमसुंग अनिसुबा वेब की अकनब साफु मरक्सिदा नियोलिबरल इकोनॉमिक पॉलिसी मखाताना चनहल्लुबदगे लैबा की सेनमिटलोन हानदगी सोक्सिलकप हेलकले पालिबा लैंगाक असिगा नकनब मरी थंबा अखनब कॉर्पोरेट मपु खरदा अहेनब खुदोंचाबा फंगहन्नबा अनौबा इकोनॉमिक पॉलिसी मरुओइना पेट्रोल डीजल अमसुंग कुकिंग गैस की ममल तोइना हेंगलहनबदगे मिडल क्लास लैबा इमुंग सिंगदा नतना लौमी सिनमे अमदि नोंगमगे सुनोमलगा हिंगनबा मसिंग यामलबा मियामबु हाइफम खंगदना अवाबा इपाक्ता इराक नहल्ले असिगुंबा मिचम मियामगी खंदबा कॉर्पोरेट मपुसिंगदा खनबा क्रोनी कैपिटलिज्म दा लुपलबा लैंगाक असिगी मिचम मियाम सिंगनबा थौसिल सिंगदा मिचम मियामगे फंगफम थोकपा सोशल जस्टिस फाउबा मतनब होनरकपगे मायोक्ता CPI गे नेशनल काउंसिल मिफमना लागलिबा नवेंबर 13 तगे डिसेंबर 3 फाउबा लैबाक सिनबा थुंगना खोंजंग चांगसिनब फिरेप लौरकपने नुमित 13 गे स्टेट सिन थुंगबा इहौ खोंजंग मनुंगसिदा RSS अमसुंग BJP अनिगे खुदपुना हिंदुत्व एजेंडा थवक्ता ओंथोंनब होनबदा फेडरलिज्म गे चना कांगलोन सिंग थुगाइदुना स्टेट लैंगाक सिंग गे शक्ति मतनबा होनरकलिबसिगी मायोक्ता थेंगनबा पार्टी की स्टेट यूनिट सिंगना पार्टी के आइडियोलॉजिकल कैंपेन पाक्सना पांगथोंगनबा नेशनल काउंसिल मीटिंग न लेपनखि मणिपुर दसु नेशनल काउंसिल की वारेब असे थबक ओइना पांगथोंगनबा ngarang October 13 ta famkhiba executive mifamna November 13 tage December 3 phauba changsingadoriba khongjang ase mai pakna changsingani haiba warep lawkhi haina cherol asina makhata na phongdorokle BJP gi one nation one language one religion chanaba yaba hongna de Congress BJP gi one nation one language one religion ge ideology asi chanaba yaroi haina Manipur Pradesh Congress Committee MPCC gi spokesperson N Bhupen na phongdokre Congress Bhavan ge Risang Kaising Media Center da pangthokiba paugi mifamamada Bhupen na makhata na hai India Unity in Diversity ne mahausadagi hauna tongan ba lining chatpa tongan ba lon ngang ba miyoi kanglup kaya leiribane asum tauna Manipur haibasisu makhal kaya ge lining chatpa miyoi ne Congress ti secularism da thazaba India ge sangbidan kaiba yaroi haina lepliba party ne Congress party na de lining khudimak ikai khumnai BJP ge lon amakhak dharma amakhak haiba wakhalon ase aikhoi punna thengnaminaba mathau tare ngarang Delhi da pangthokiba AICC की मीटिंग द सोनिया गांधी ना BJP अमदे RSS के आइडियोलॉजी बो लांथेंगनब मथौ ताई हंदकता सना कोनुंग कॉम्प्लेक्स ता मितई गे लैजरी बसना मही लाई अहुम गे
mafam thugaibagi thogdok sanamahi lining muthatke tawbane masidi BJP gi ideology oiriba dharma amakhak laiba lon amatamak ngangba haibadu tanaba sinbane sanamahi ge laifam thugairaga atopa pusilakpa yaroi hainasu mahakna makha tana phongdokhe Indonaga pestok achumba lambida lakle IM lisang suna sathaduna lakpa Indonaga pestok ase matam khara wari sanaba leptuna lairaba matung hauzik amuk achumba lambida laktuna waroisin purakpage mami naksilakle haina IM na phongdorokle NSN IM ge tel secretary W Jimik na thadorok pacherol man hai nakal anigi marakta chathaduna lakpa wari sanaba ase hauzik achumba lambida changsin bangam lakpadage stakeholder singna Hana mi painaramba du khara makhaidi safare masida tongan ba media house kharana nakal anigi marakta sathari ba wari sanaba asigi matangda aranba pau sandokduna miyamda chamamnaba pokhalliba asi yamna laibak thibane NSN IM na kumjali singamaga chamapan marfudra taretagi ceasefire thamnaduna India government ka wari sanaduna lakhibane haukiba kumja 2015 ge August thada nakal ani na khuyek pinakhiba framework agreement adu yenglaga athuba matamda tang taba waroi sinama puraknaba honaragane China gi mafam kharada lockdown amukhana thamjinkhre malem gi oina ihan hanba COVID-19 gi haurakpham oiriba China da tha khara laina laichet ase sandokpa thingba ngamluraba matung haukiba numit kharani asida Leibak asigi miyoi million mari rom khunda duna leiriba Gansu province ki konung Lanzouda laina laichet ase amukhana sandorokpa thengnarakpadage hairiba city ase amukhana akanba lockdown thamjinkhre hairi Bamon kampu mayai lekaida election ga mari leinaba thabak thingba yaning de purai romba youth club na pause singda club asige akoibada election ga mari leinaba thabak thoram pumnamak athingba leire haina laukthokkiba ase Bamon kampu mayai lekai development election committee na yaba ngamloi amade yumpham yaugdaba wafam ni haina committee asige vice president wahengbam mani singhana phongdokkhre press club ta pangthokkiba paugi mifam amada mahakna hai haukiba october 12 da purai romba Khubam lenda chahi yamlaba ahal sing amade lukhrabi oheuraba loinana disabled person chamaga kuntrada pension yenthokpagi thoramda kendra sigi intending candidate oriba ipuna PYC bu atamnana MLA gi furit khawda yaugduna leide haiba wafam haikhiba leite furit khawda yahun biganu haina phongdokhibani hairaduna club ki area da mai thanaba haibadasu club ki maikidagi post hongdok hongjin tauba amade lambi kakthok kaksin tawkhige haina khumlakhe Asigumba thawong kaya asi lairabaso bot lep kadoriba ipuda maral siba si yumpham yaugde haike Union Minister of Agriculture Sova Karan Laze Imphal da yaurakre Union Minister of State for Agriculture and Farmer Welfare Sova Karan Laze nongmagi khongchatang ase Imphal da yaurakhibaga loinana lamphel pata leiba ICAR NEH region da farmers field day kam input distribution hogdokre masiga loinana Iroi sembada leiba kauda lau singubaga mari lainana farmer singna puthokpa polam kaya yauba exhibition amasu hogdokhe Iroi sembada leiba kauge thabak thoram kaya yengsilambaga loinana lamdam asida laumi singna chathok leiba maru marang kaya puthoknaba anoba scientific knowledge sing hapkatnabage matangda wafam kaya su phongdoklamkhe